Kuki-singna Khamelok mathak chinglomdagi Maitai khulda landarakre. Kuki-singi bom soiduna marakta pokhaibadagi Kuki mari sire. Imphal East District ki amadi Kampopi District lonabada laiba Khamelok ki maning thangba chingchang paring ki saruk ki Pukhau Santi Puromdagi Maitai ki khul tamna Kuki manager singna nomai kapsinduna landarakre. Ngasi ayuk faba bom amadi nomai sizinaduna matat nomai kapsilakpa leptri. Mafam aduda laiba khulngapa volunteer singnasu handuna Kuki manager singi mathakta attack chathaki. Ngara numidang pung mapalom khara helakpadagi hauduna Khamelok singi nongtuk thangba Pukhau Santipur chingthaklomdagi Maitai ki khul tamna bom amadi nomai sizinaduna akanba maungda attack chatharakiba aduda khulngapa Maitai volunteer singnasu handuna khuthoknaki. Ngasi ayuk faba naka animakta nomai kapnakibagi thaudo aduda Hauji fawbagi oina asi ana aso apat nyawbagi paudi phangba ngamdri aduma Kuki manager singi maikaida asi ana khara yaurongani haina thajanari pawasina haribadi Kuki manager singna maitai khultamna afaba makhalgi bom sizinaduna pokai halakpa aduda soibadagi Kuki manager singi marakta adumak taduna pokai khibadagi Kuki marirom palaga tukiba uki haina khulngapa khunja singna paw pinarakpadagi khambak ngamkhibani hairi Manipur de thokliba irang asina maram oiduna yung kaya mai sakliba asi India laingana Diwali mai thambagum yengduna leire Nando luwangna Manipur de thokliba irang asina maram oiduna yung kaya mai sakliba asi India laingana Diwali mai thambagum yengduna leire haina omukogi President Phairojam Nando luwangna phongdokre mafam asi ngasi kwakaitha akham laikai community hall da pangtokhiba All Manipur United Craft Organization amukogi Kuntra matui suba mapok kumonga mai lanya phongdokibani Nandona makata na hai Manipur de thokliba irang asi ngachi Government of India azoba maithiba amani lenga haitabagi khudamni malemgi tungan ba lebak kaya gi mamangda India gi Prime Minister koina chatuna thabak kaya tawrabasu India gi state ama oiriba Manipur de thokliba irang asi thama pal helaklaba fawba loisimba ngamdaba asina lengak leitabani haibasi mayek sengna takle haiki mahak na hai Thokliba irang asigi matangda yumda famduna lanthengnariba miyoising achoiba yengnuna kaman pibigi thabak asi toklasi isa asaina lanfamda changduna asoiba semdoklasi apunbagi saktam kaidanaba pamdaba thodok thoktunaba hotnaminasi loinana Indiana Citizenship Amendment Bill pass tokhiba asi igi khongul mari mata homjimba oirabasu Manipurgi oinadi igi mari changlakadaba leite masage mari matasing magi lamdamda thabiyu Migi mafamda thajinaba hotnabigenum tongan-tonganba mafam kayadagi miyoi kaya changchilakpana mitopna masing helakpa lamdam ama oire ek asina Manipurgi mafam kayada konsindanaba hotnabada miyamnasu mateng pangbiyu apunbagi kholauk lawminasi hanasu phongdokhi tharam aduda amokogi president Nando Luwang amokogi advisor Into Tongbram Poirei Leimarol Maira Paibi apunba Manipurgi president Sa All Manipur Women's Voluntary Association ki President Y Kunjarani amadi All Manipur Maitai Pangan Craft Organization ki President Yungkhaibam Hayatu Rahaman Allies akuba su tharom aduda saruk yaki ngasi pangthokhiba mapok kumon tharom adugi manungjanna amuko gi firal singkhapaga loinana amukoda matam kuina thabak thaugai tawbada azobo thaudang lobiramba leikhidraba miyoi singi mafamdasu hai leikatuna ikai khumnaba utki Relief camp da lariba singna sariba potlamsing yonba sitre sarkarna su laibidre akhoi hingbada yamna ware mema Kuki manager singna masagi mayum makai tumna mai thadokhibadagi Relief camp ta changjafam lauduna lariba singi senthok lambi oinaba haidna lenga ki mari lainaba authority sing training piduna candle saraf dishwash amadi dupna jingma saba tambire saduna puthok marang kaina puthok labasu yonba sitre laibinaba leitre lengang lasu laibidre Maduna Relief Camp ta lariba sing hingbada aduki matik ware hana Imphal West ke Hyangthang KP College ta hangliba Relief Camp ta lariba konthauja memana thamoi songna hongdorakbi mahak na hai makoi churchampogi thenga layaktagini Kuki singna mayum mai tumna mai thado pikhibadagi Hyangthang da hangliba KP College ta hangliba Relief Camp ta changjafam lauduna lairakpani Relief Camp ta lariba singi senthok lambi lainabagi damakni haina Laingang na candle dishwash salaf amadi dup saba tambi adubo saduna pothok marangkaina pothok labasu kana amata laibidre yomfamsu leitre lambi de thokna yolabasu miyamna saure
maduna makhoi gi senthok lambi amata leitre hingbada aduki matik ware haina phongdorakhi mahangna makha tana phongdokhibadi relief camp ta lariba singi damakta laingang na seng amadi ensang pi adubo masina yade aikoi gi chaning thakni ba kaya awatpagi awapa ngakta langaire aiha ki iporobasu sahi yam sulakle suba nomba ngamlaktre karamna hingani haiba khangdre Churchampuda laringai matamdadi chaning thakningba adumak chaba phangi masigi mathakta relief camp ta lariba imungsingda laingang lupa la amama lising kumanga pibigani haina lauthokrabasu haujik tumin laisingre irang asichu laingang loisinaba honadabanina relief camp ta lariba sing achi yamna ware maduna relief camp ta lariba inmates sing na sariba potlam sing asi yomphom leitaba shitre habasi laingang na khangbiraga relief camp ta lariba inmates sing na sariba potlam sing asi laingang loksim biduna sentok lambi pibiyu relief camp ta lariba sing chu miyoiba amani haiba khangbiduna phanghampham thokpa hak adu laingang na phanganbiyu loinana athuba matamda hanagi masagi mayumda hanjinnaba laingang na honabiu haina su phongdokhi itana lamlaiba relief camp marida alu amasuk mana masing thankhre ita north east women's network june dagi satharakpa livelihood initiative ki saru ama oina Bisnupur district relief camp marida alu amasuk mana masing thankhre relief camp asigi organization singda lamlaiba sing thidoktuna ahanbagi oina Mahindra Alubek kun relief camp marida yenthokna thaba hokre hari asida sunatana karot akhabi beans thabina chingba mana masing thanaba maru su pithaduna mipal tangdana hingnaba lambi makha tana semli panbaya Bisnupur district relief camp tareta itana fisa kon kun manga shiwing michit mapan amasung duk saba candle saba walang sabna singba thaba kaya pithaduna senthok lambi laihankhre itana hariba relief camp sing achida haudok selfie but natana makoina puthopa polam sing yombadasu mateng tawduna lakni hari makha tana ita north east district ki thaba ingkhang ningthina suningba relief camp khangatuna fisa kon amasung saving machine ngachi su yinthokлагani hari itagi pandamdi suba nomagi janabi sengatuna mipal tangduna hingbada sotharaba nupi singi hingnaba lambi sembani haina itagi maikaidagi phongdorakhi ngawom nebigi saru palang hayeng loksin aroiba mathau mangam pangthokadauri mamang sahi lisinganaga subna kungahumdoi gi megi tang kunipanda kaksing district ki manung saba sugunu amadi serauda laiba maitai kholsingda Kuki metron sing nomai kapsun akanba mongda landa singkiba aduda lan pangba chakhibadagi ithiba khangna lairakibadagi July 13 pangongna mahut chinduna aroiba mathau mangam pangthokraba Sugunu awang mandop Leikatnari ngangom nebigi saru palang oina January 13 phangkiba adu hayeng aroiba mathau mangam pangthoklagani hari ngangom nebi misigi matangda sengkiba JSC amadi imung manuna Manipur lengaki mafamda tankiba davi sing thaba oina pangthokani haina thajaba pirakpadagi laikhidraba nebigi saru palang sing adu lausinduna hayeng kaksing manaw singda lerol chanbagi tharom asi pangthoknaba firep laubani hari panba yabadi laikhidraba nebigi haksak matam koina thiba khangdana lairuraba matung pangongna mahut chinduna mathau manga pangthokraba matung January 13 da sugunugi topa primary school mayada saru palang oina phangkibani hayeng pangthokadariba nebigi aroiba mathau mangam asida leibak miyamna saruk yabiduna laikhidraba asigi thawaina taibang mapugi laikona ingna chikna lairunaba yaifau thauminasi hainasu JSC gi maikaidagi phongdorakli Amsugi Miyu Singh Assamgi Chief Minister Hemanta Biswa Saramaga unaduna Amsugi demand sing thabak to onthokan haina thajaba pirakre All Assam Manipurgi Student Union AAMSU Central Committee ki President Ngasakpam Sanahan Lujingduna Mayor Marina Sabatim Aman Assamgi Chief Minister Hemanta Biswa Saramaga unakre unaba aduda Amsugi maikaidagi thamkiba demand sing Assamgi Chief Minister Thabathokkan habagi thajaba pirakre haina Amsugi Central Committee gi General Secretary Asangbam Swapana Press Thoroppa Chero amana hari Chero asin hai Asangi CM unaba aduda Amsu Central Committee gi President Luchingduna Asangbam Swapan General Secretary Motum Thoiba President Amsun Lakhipo District Committee amadi hana Amsugi Luchingbo oiramba Laisungbam Inga nganbana saru yaduna Assamgi Chief Minister Hemanta Biswa Saramaga unaduna wari sanaki hari wari sanaba aduda Amsugi maikaidagi thamkiba agenda sing amadi CM na pirakiba pakom singni haribadi ahanbada Amsugi team asina
ꯆꯨꯖꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯕꯣꯏꯁ ꯍꯣꯁꯇꯦꯜ ꯑꯁꯤꯕꯨ G+3 ꯐꯃꯨꯡ ꯆꯥꯝꯃꯒꯤ ꯀꯦꯄꯥꯁꯤꯇꯤ ꯑꯣꯏꯕ ꯕꯤꯜꯗꯤꯡ ꯑꯃ ꯁꯥꯕꯤꯅꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯣꯏꯟꯠ ꯑꯁꯤꯕꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯈꯟꯗꯨꯅ ꯅꯣꯠ ꯇꯧꯈꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯄ꯭ꯔꯣꯁꯦꯁ ꯍꯧꯅꯕ ꯇꯧꯔꯒꯦ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯅꯤꯁꯨꯕꯗ, ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯁꯥꯝꯒꯤ ꯃꯅꯤꯄꯨꯔꯤ ꯖꯥꯇꯤꯁꯤꯡꯅ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯥꯛꯄ ꯑꯁꯥꯃꯤ, ꯕꯦꯡꯒꯥꯂꯤ ꯑꯃꯗꯤ ꯕꯣꯗꯣꯒꯨꯝꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣꯜ ꯑꯁꯤꯕꯨ ꯑꯁꯥꯝꯒꯤ ꯃꯅꯨꯡꯗ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯅꯕꯒꯤꯗꯃꯛ ꯋꯥꯐꯝ CMꯒꯤ ꯃꯐꯝꯗ ꯊꯝꯈꯤ꯫ ꯂꯣꯏꯅꯅ 2011 ꯁꯦꯛꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯥꯝꯒꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯂꯥꯈ 2ꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛ ꯌꯦꯡꯂꯨꯔꯒꯗꯤ ꯂꯥꯈ 3 ꯍꯦꯟꯅ ꯂꯩꯔꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯊꯝꯈꯤ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯦꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯥꯅ ꯌꯥꯝꯅ ꯍꯛꯁꯤꯟꯅ ꯇꯥꯕꯤꯈꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯐꯝꯃꯤꯟꯅꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯖꯒꯦ ꯍꯥꯏꯅ ꯊꯥꯖꯕ ꯊꯝꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯔꯣꯏꯕꯗ, ꯑꯝꯁꯨꯒꯤ ꯇꯤꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯤ ꯖꯥꯇꯤꯒꯤ ꯑꯣꯏꯕ ꯊꯧꯔꯝꯗ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯆꯍꯤ 25-30ꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯊꯝꯈꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯗ CMꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯄꯥꯡꯊꯣꯛꯀꯗꯕ ꯑꯝꯁꯨꯒꯤ ꯑꯆꯧꯕ ꯊꯧꯔꯝꯗ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯑꯝꯁꯨꯒꯤ 43ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕ ꯉꯝꯍꯧꯗꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯋꯥꯔꯧꯕꯤꯒꯅꯨ ꯍꯥꯏꯅ CMꯅ ꯊꯝꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯑꯁꯨꯝꯅ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯛꯊꯦꯡꯅꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯃꯗꯤ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤ ꯂꯩꯇꯕꯅ ꯌꯥꯝꯅ ꯑꯋꯥꯕ ꯊꯦꯡꯅꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯠꯂꯨꯔꯤꯕ ꯑꯝꯁꯨꯒꯤ ꯇꯤꯝ ꯑꯁꯤꯅ ꯑꯁꯥꯝꯒꯤ ꯃꯤꯅꯤꯁꯇꯔꯗ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯁꯨꯡ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯦꯖꯦꯟꯗꯥ ꯑꯃꯅꯤ ꯍꯥꯏꯅ CMꯒꯤ ꯃꯐꯝꯗ ꯊꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯉꯣꯟꯗ ꯃꯇꯝ ꯑꯃꯗ ꯍꯦꯛꯇꯃꯛ ꯃꯥꯒ ꯎꯅꯕꯒꯤ ꯑꯃꯁꯨꯡ ꯋꯥꯔꯤ ꯁꯥꯅꯕꯒꯤꯗꯃꯛ ꯑꯣꯐꯤꯁꯤꯌꯦꯜ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯤꯡꯅꯆꯤꯡꯕꯁꯨ ꯄꯤꯔꯛꯈꯤ ꯍꯥꯏꯔꯤ꯫ PMꯅ ꯃꯤꯑꯣꯏ ꯂꯥꯈ ꯑꯃꯗ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯂꯦꯇꯔꯁꯤꯡ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯒꯣꯒꯥꯔ ꯃꯦꯂꯥꯒꯤ ꯃꯈꯥꯗ ꯊꯕꯛ ꯈꯜꯂꯕ ꯃꯤꯑꯣꯏ ꯂꯥꯈ ꯑꯃꯗ ꯉꯁꯤ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯂꯦꯇꯔꯁꯤꯡ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯂꯦꯇꯔ ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯀꯝꯄ꯭ꯂꯦꯛꯁ ꯀꯔꯃꯌꯣꯒꯤ ꯚꯕꯟꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯎꯔꯦꯞ ꯀꯝꯄ꯭ꯂꯦꯛꯁ ꯑꯁꯤꯅ ꯃꯤꯁꯟ ꯀꯔꯃꯌꯣꯒꯤꯒꯤ ꯌꯨꯝꯕꯤ ꯀꯌꯥꯕꯨ ꯄꯨꯟꯁꯤꯟꯗꯨꯅ ꯊꯕꯛ ꯇꯧꯍꯟꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ 94ꯇ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠ ꯂꯣꯏꯅꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯅ ꯌꯣꯒꯔ ꯃꯦꯂꯥꯕꯨ ꯁꯧꯒꯠꯇꯨꯅ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯅꯧꯅ ꯊꯕꯛ ꯈꯜꯂꯕꯁꯤꯡꯅ ꯂꯩꯉꯥꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯊꯕꯛ ꯖꯣꯏꯟ ꯇꯧꯒꯅꯤ꯫ ꯌꯣꯒꯔ ꯃꯦꯂꯥ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯕꯨ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯊꯕꯛ ꯄꯤꯗꯨꯅ ꯊꯕꯛ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯍꯥꯏꯔꯤ꯫ ꯄ꯭ꯔꯣꯖꯦꯛ ꯕꯨꯅꯤꯌꯥꯗ ꯑꯠꯃꯥꯅꯤꯔꯚꯔ ꯀꯥ ꯑꯥꯙꯥꯔ ꯉꯁꯤ CMꯅ ꯂꯣꯟꯆ ꯇꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯅꯤꯡꯊꯤꯅ ꯈꯪꯏ꯫ CM ꯍꯣꯟꯗꯥ ꯏꯟꯗꯤꯌꯥ ꯐꯥꯎꯟꯗꯦꯁꯟꯅ ꯍꯧꯗꯣꯛꯈꯤꯕ ꯄ꯭ꯔꯣꯖꯦꯛ ꯕꯨꯅꯤꯌꯥꯗ ꯑꯠꯃꯥꯅꯤꯔꯚꯔ ꯀꯥ ꯑꯥꯙꯥꯔ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯅꯍꯥꯁꯤꯡꯅ ꯍꯣꯁꯄꯤꯇꯥꯂꯤꯇꯤ ꯁꯦꯛꯇꯔꯗ ꯁ꯭ꯀꯨꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯃꯗꯤ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠꯕꯨ ꯄ꯭ꯔꯃꯣꯠ ꯇꯧꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡ ꯊꯕꯛ ꯐꯪꯕ ꯈꯛ ꯅꯠꯇꯅ ꯊꯛꯁꯤ ꯈꯥꯁꯤ ꯆꯠꯅ ꯀꯥꯡꯂꯣꯟꯕꯨ ꯍꯦꯟꯅ ꯈꯪꯍꯟꯕ ꯉꯝꯃꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯕ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯥꯟꯗ꯭ꯔꯦꯗ ꯄ꯭ꯔꯣꯖꯦꯛ ꯕꯨꯅꯤꯌꯥꯗ ꯑꯠꯃꯥꯅꯤꯔꯚꯔ ꯀꯥ ꯑꯥꯙꯥꯔ ꯑꯁꯤ ꯂꯣꯟꯆ ꯇꯧꯕꯒꯤ ꯊꯧꯔꯝꯗ ꯆꯤꯐ ꯒꯦꯁꯠꯀꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ CM ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯉꯁꯤ ꯅꯧꯅ ꯂꯣꯟꯆ ꯇꯧꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯑꯣꯏꯔꯒꯅꯤ꯫ ꯉꯁꯤ ꯂꯣꯟꯆ ꯇꯧꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤꯗꯃꯛ ꯁ꯭ꯇꯦꯠ 3 ꯈꯟꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯌꯥꯎꯔꯛꯄ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯊꯛꯁꯤ ꯈꯥꯁꯤ ꯑꯁꯤꯕꯨ ꯈꯪꯕꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯄꯤꯔꯛꯄꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯝꯂꯤꯕ ꯊꯥꯖꯕ ꯀꯌꯥ ꯑꯁꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯃꯈꯥꯗ ꯇ꯭ꯔꯦꯅꯤꯡ ꯐꯪꯂꯕ ꯃꯇꯨꯡ ꯑꯇꯣꯞꯄ ꯃꯄꯥꯟ ꯂꯩꯕꯥꯛ ꯀꯌꯥꯗ ꯊꯕꯛ ꯐꯪꯕ ꯃꯇꯝꯗ ꯃꯥꯡꯍꯟꯕ ꯆꯨꯝꯂꯣꯏ꯫ ꯍꯣꯟꯗꯥ ꯏꯟꯗꯤꯌꯥ ꯐꯥꯎꯟꯗꯦꯁꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯕꯨꯁꯨ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯅꯤꯡꯊꯤꯅ ꯈꯪꯏ꯫ ꯃꯁꯤꯃꯛꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯕꯒꯤ ꯋꯥꯔꯦꯞ ꯂꯧꯔꯛꯄ ꯑꯃꯗꯤ FMR ꯂꯧꯊꯣꯛꯄꯒꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯛꯂꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯖꯤꯔꯤꯕꯥꯝꯗ ꯔꯣꯗ ꯁꯦꯐꯇꯤ ꯃꯟꯊ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ 35ꯁꯨꯕ ꯅꯦꯁꯅꯦꯜ ꯔꯣꯗ ꯁꯦꯐꯇꯤ ꯃꯟꯊ 2024ꯒꯤ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯖꯤꯔꯤꯕꯥꯝꯅ ꯁꯤꯟꯗꯨꯅ ꯔꯣꯗ ꯁꯦꯐꯇꯤꯒꯤ ꯃꯔꯝꯗ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪ ꯑꯃꯒ ꯂꯣꯏꯅꯅ ꯖꯤꯔꯤ ꯃꯌꯣꯜꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨ ꯗꯤꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔ ꯀ꯭ꯔꯤꯁꯅ ꯀꯨꯃꯥꯔꯅ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯑꯁꯥꯝ ꯕꯣꯔꯗꯔ ꯑꯣꯏꯔꯤꯕ ꯖꯤꯔꯤ ꯊꯣꯡꯗꯒꯤ ꯂꯝꯊꯥꯔꯒ ꯏꯔꯥꯕꯣꯠ ꯁ꯭ꯇꯦꯆꯨ ꯐꯥꯎꯕ ꯆꯠꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ A. ꯙꯅꯁ꯭ꯌꯥꯝ ꯁꯔꯃ,
ADC amadi atai district level officer kayasu saru yaki tungde iraba institute manakta road safety gi oba wasak amasu lawminaki loinana tharam aduga mai lainana deputy commissioner na miyamna lambi chapa matamda traffic ki niyam ngangna chapa helmet sizinaba amadi atai lambi chapa gi tangai fadaba kayadu panki loisilakpada lambi da helmet yaudana gari thauduna lakpa mayor kharada district administration gi maikaidagi helmet su khusinaki amadi tungda gari masa thawbada helmet sizinaba gi hainabi thamnabasu pamtak piki